The All Manipur Student Union MSU gi maikedi press release ama tholakli ngasi tholakliba press release asida palliba maruiba wapum khrana self reliance in food chinjak ta mipal tangdaba thimda drawing competition pangthokre MSU ngasi August ki tang taraga thur nomaising numida sida MSU headquarter gi meng makhada Kaksing district committee na sinjaduna humfuga mathoi suba hunger marches day regeneration mon mathau sang thabum haina mingthonba self reliance in food chinjak ta mipal tangdaba haiba thimda drawing competition ama Kaksing district ki manungsana leiba Yumbi Masa High School Satra Sangam Hena Saruk Yaduna Mai Pakna Pangthokri Inkum Zalisinga Magasamapan Humfuga Mangad Iram the Manipuda Lamdam Siki Yaitong Hamdong Basinga Karbar Wala Karaga Laktuna Duna Lamdam Sida Toksaba Potok Sengtokpu Mapalam Lepa Latana Tadoki Vadigi Tokiba Kusiam Yueva Sak Tang Bagi Taudodu Yaning di Haibigi Wahauda Masagi Tawai Haksang Kaki Loinana, Nauriba Mahiro Kiama Busu, Minung Si Laitana Aso Apananganki, Manipurgi Puarigi, Tankak Amada, Kaungam Laroidaba Asiguma Numida Sibu Ning Singba Oina, Atho Ehen Sangdam Naba, drawing competition asi Pangtok Sakibani, Paujen Jariba Sato, Rangner Kong, Publicity and Information Secretary, the All Manipur Student Union Session 2025-27. Manipur gi cabinet September fawda sakthok lavai Biren Govidas Haitrabata Joy Kisan Delhi da Paisingri Manipur matam sangna president rule thamjenduna law and order gi phibam phagana bo hona khiba matung sai esi February marida hanagi minister Yumnam Khemchand lusingba Manipur lenga kosakloki adumoinamak tha taru khelaba si fawda Manipur lenga ki cabinet sakthokpa ngamduna lakhibani Rules ki matung in sit humfu laiba Manipur Legislative Assembly the Chief Minister yauna Minister taragani thui lebi yai dubo ngasi phawba cabinet expansion ngamdana lakhi press na phangba pawgi matung ina taragani thui suba Manipur Legislative Assembly ki nipan suba session September ani degi pangthoknaba August taraga mathui de phangkiba Manipur cabinet na warep lokhiba lekri Assembly session asigi mangoinana Manipur lenga ki cabinet sakthokloba yahari ngasi hanagi Chief Minister N Biren Home Minister Govidas Konthaujam Speaker Thoksom Saitrabata amasum MLA Khungaksum Joykisan Union Home Minister Amit Shah na kaurakpadagi ngasi Delhi gi damak Imphal thadokri losingbasing asina Delhi da sakhibagi maram sapsaba khangmangamdrabasu cabinet expansion amadi English nganiga kunga treta pangthoka doriba Manipur Legislative Assembly ki mikhal ga mari lainaramba yai haina panari lakka doriba mikhal asida Manipur BJP gi phibam hena fagat hananaba khanaraba yai nakala maromda Manipur anauba lenga lakhrabasu cabinet sakthoktabana maram oiraga sakwat thaurangi thabak paikhatpada thinthabagi maram amasu oiri Deputy Chief Minister ani amasum Home Minister da tuan ba portfolio kharapi khraba matung lemhoriba portfolio sing Minister Yumnam Khemchand na paisindra laidi mak mathantana yamlaba portfolio sing paiba sinu maram oiraga sakwa thorang paikhatpada Khudong sadaba kya mayuk nariba du yenglaga tialaba matam asida minister masing suna hapsinduna khongjel yang sakwa thorangi thabak paikhatnaba thauksel paikhatpada paikhalakpa yai haina panari haina su pau stamakhatari Deputy CM Matikzadi Masagi Furuk ki khakta khanba manba Deputy CM Nemcha Kipgen ki thawang taraina lawdi phamasi pubada Matikzadi haina lok Jana Shakti Party LJP Ram Bilas Manipur State ki President Khoiram Depuna yaning da phungtorakli wapamasi thasi ki taraga marida Kangpopi district ki manungsanna Lanka Newlong Naga Khulda Koki Khulai pai bisungna landarakpadagi Naga misam ani hatkhiba thawonga mari leinana Kaisampati leiba party asig office da pangtokpa pawgi miphamda phungtokhibani magna makha taraduna Manipur gi irang sigi waroisin purakna bo honabra Deputy CM Nemcha Kipgen masama ki asabu thaudang lei hebasi kaukthokpugum leiri masama Kangpopi district gi oibata natana Kangpopi sigi MLA ama oina Nagamisam ani nauna hatkhiba sigi matangda wahi amata thamdaba si ikainingai ni district sigi manungsana konsa khulgi Nagamisam taruk hatkraba matung tha sigi taramari da lobukta lok suduna leijaba Lanka Newlong khulgi khunja ani Koki Khulai paibisingna tamthina hatkhiba sima LJP Ram Bilas Manipur State ki maikedi ki awang mathakta
condemn tawi kumjang lisingani ga kungo homdagi me ahumdagi tholak liba irang asi nem tharakli Manipur tangdu laita ba punsi rol hanjilakle haina leng ana lauri basigi wantuk laibra ngasi su masi da miat mi puncha thabagi mathakta misam gilan thungkaya amang ata thokole mati national highway sing thingbagi khongjang sangsinari asukwana Manipur miyamna wana ribasera sida matau kramna laiba sigi ningkha tamba numit harau tiamna pangthokadoribano haina angki Mangna hai Manipur tangdu laitaba punsirol ama hanjilangna ba party gi mekedi gi angamba thakta khona duna lakli amuk ke hena kana takshilagani loinana state asigi hauji oiriba phiba masida political party na miyambo lana lamjing duna politics to honingdi aikhoi masel gi marak to wakal tana haudrabadi makha na Manipur kanma ngambagi wapum laiti hena phungdokhi Drug faba sang lubada numai kap thorak padigi security personnel ani sokli drug lalon bagi thabak sa thari haiba akaknaba paw ma phangbadigi security force ta mafam asida drug faba sang lubada numai kap thorakri Imphal East ki Porompat police station ki manung sanba Khergaon awang lekai de drug lalon bagi thabak sa thari haiba gi paw phangbadigi Imphal West district commando amasum Central Reserve Police Force CRPF ki apunba khutpu amana mafam adura sangsinduna drug phana bhona rubada numai kap thorak padigi CRPF ki personnel ani sokli press ta phangwa pawgi matungina thaudo odu August 13 amasum 15 gi lona ba hing nongyaida security gi apunba khutpu aduna Khergaon awang lekai de leiba AMD Amir Khan ko bamyem gi yum da thibu hum gi thabak chathana ba sangsinki security personnel singa duna yum adura sangsilu buda khangauduna nomai kap thorak padigi CRPF ki personnel ama makhuri da nomai maru ama panduna sokhi loinana CRPF ki driver ama su nomai maru na pan khiyari soklaba personnel singa du Rims Hospital lai kana khiyari nakala maram da Jiribam district ki Borobekra police station ki manung sanba Saudari Khal village ta Jiribam police ama sum CRPF ki apun batim amana akaknaba paw ma phangbadigi drug phaba sangsinki ngarang numidang wera pung tarurom taba matamda Saudari Khal village ta police ki team adu sangsinduna singnaba sing phana na bonaki sera dura maikai khangdana nomai kap thorak pa dura security force ki maikai digi so handru nomai kapki apun ba security force ki team aduna ayen ba security force auction duna mafam adu question duna thambaga loinana operation sa thabaki operation sa thaba adu AK-56 rifle ama amasung kapiyari be nomai maru khara phangbangam khiyari nomai kap thorak pagi thaudo adu sienaramba yai singnaba miyoi kharasu fagatunu wahang pang sa thabak khiyari amarom na su nan security force na Senapati district ki Senapati police station ki manung sina leiba khongnem thana area ri gi miyoi ni WY tablet 5.8 kona na phari police ki pawdo pharaba miyoi ni dudi Thobal district ki Sora mamang lekai digi MD Salimuddin sei kunthraga ni thui amasum Imphal West ki Pawbitek maning lekai digi PM Hafiz ani sei kun gatre ni makoi ani degi tuan ba packet tarago humdoi yom duna purak pa WY tablet kg 5.8 ka lona Hyundai i20 number MN01 SES 6572 ga loinana phaba ngamkhibani hari Yalomi singda atamna sa thabak ka henba thawang amani kokomi saliba tha sigi taraga mari ke ayuk pung tare ka makhai da Kangpokpi district ki manung sanba Langka Tuinulong Belesta Kuki Narco Tourist na sa takiba imbusta liang may misam ama hat kiba madi ahum ama na aso open nangan kiba ki thawdo kokomi na akan mamong na kanem tawi haw kiba zun thada liang may misam taruk tamthik mamong na hat kiba ki justice pangtingi se rasida nauna amuk misam ani hai hat kiba madi ahum suan kiba thawdo asilamda masig yellow fruits in atam na sa tabi yam na kahin mathong amani lawi hena kokomi ki convener Fizam Samson na kuyek pidon thadorak pa sirola mada phungtorakli Mana makata na phongdorak pada thokriba thawdo si saliba tha sigi nipan minister Yumnam Khemchand Kangpokpi district ta sakot thorang amadi ingta pa hanjin halakna ba satakiba khongsat ki sayol ama phadringaida thawdok ni CM gi khongsat asida lamdam asida ingta pa hanjilaglagani national highway hangdoklagani haina phongdokkiba wafam ga yamna tayona ba ama oina tholakkiba thawdok amani amaram da saliba tha sigi taragani thoida ahan ba Manipur rifles ki parade ground na pangthokkiba display on the initiative toward bringing normalcy in Manipur haiba fagalaba khulai utkiba thoram na CM na lamdam asigi singamari tamda lotchilaga thamliba khulai sing numit taraga mangani gi manung na pikhalakadabani haina phongdokhiba sulaki ngasi lamdam asida haukiba English ngani ga kongo humdoi me ahum dagi tholak liba thawdok sing asida law and order the state subject ni haina
Constitution mayek sing laijarasu state lengang logi lokat pamtok thabak sing lokalaga Mr. Miam amadi lantum ngak sen bangamdaba sanglaba sai ohum hena lakli basina takliba me larab khudamasi Delhi lengang sataba proxy war ne habisni Masi Lucian Yarari the Ifong Fongna, Mintmang Togni with Taudoxing as Sina Hibani. Masida Delhi Amadi State Lenga Animagna Matonalina, Proxy Warna T having a Sipawa Hibangamdri. Haukiba Zulai Marida, Delhi the Union Home Minister Nasia Loduna, Lamdamasiki Oiri with security Pibam review Tokiba Abani, Salivata Sitarada. CM Nasia Loduna security awang Takimi from Pangto Kibigi reports in Tuan media sing the Funtuk Narakibigi Paumiam Ubapanki. Asigum lava security Mipung Kudimak the Sukarak Hana Pangto Kiba like Kriari Adogo. Talk live Taudo what talking a sigi paring a man sang Yangmada, yellow fruit or even Meetei-Naga, Misa Miam the sing of Oina Sataba, Upfong Landani Habada, Lala Roida Bamani. Nasia quick Langak Pari, Miangi Mihutsina, Kangbigada Basahi. Asi sahi ohum hela patuli bi irang asi malem gi puari da lepa amata da thoki dri bathaudoni tholi bathaudok sing asi tung da puari wen le horaga da ba tungi mirol na nakhoi gi mongpham da lei mana ma katning loi habasi khangjin ma sungani laipak amadi khunda minari ba furu kanglup amana makhoi gi dimana ma tan ba da lengak da tan dana khunda minari ba kanglup furup sing da mihat mi puncha tharaga tan ba habasi wakhal ya oyaw da gi masani loinana Pali Belenga Shina Sutok di Virang Silengak the Tanba Timana Tip Frukang Lupsi Martutoku Watuk Lantuk Nikan Bigi Matogumna Laituk Basisu Wakal Kantabangam Dava Lengak Pasini High the Bigi Maramati Delhi Amadi Manipur double in Zilengan Mihat Mipun Kudak the Lep never tabak local lomadi Toli but Hawdoxing Sigi Asum well Tap Tadana, a two would put Hoktuna Warriors in Laknavigi Tabak Paket Gadavani, Machina Tanamasa Matanda Ink Tap Hanjelakani Kan Mawongda Langaki Tabak, Kutoshi Yamna Pang the Magilisat, Sazatni Hana, Koko Mina Low the Bangam de Hanasu, Arroy Fundurakli. Security Force na Susampurgi Nursing Home the Satakipa Tawongbu, KSO Susampuna condemned Torkli. Susampur District is Kanan Bank to Ibong the Leva. PC Nursing Home the Security Force ki kangbu na ngara numidang pung nipan makhairum tab matamda thomjin duna home asida layeng duna leidiba miwe ma phana bhonabada ahen ma shakti sing sijnaba madi patient party amadi mafam madura leidiba miwe sing security force sing adubu sangma thingna bhonabada security force sing na nongmai round kya kapthokhiba adubu home adu layeng liba patient kya da akhi akhang thon khriari Thaudo du Akanba Mawongda student organization KSO Susampur Akanba Mawongda condemn tauba phungdorki KSO Susampur thadorak pa chirola magi matung ina PC nursing home the security force na kahen ma thawong sing sathaduna home asida layeng duna leidiba anaba miu ema phana bahonabada hospital gi wena leidiba mafam asigi karimata yengdana sathakiba kahen ma thawong aduna hospital ama oiriba mafam asida aruba phibam da layeng liba patient singda aki akang pohonduna trauma thuan ba madi home asigi caretaker amadi staff singda aki akang thon kiari thaudu odu akan mamong na yaning da utuna manakta leramba khusauna raba miyamna home asigi mamang na khamduna thamlamba bolero gari ama maitha kiari hirama asiga mari laidana security force da kari kidamak asiguma kahen ma thabak sing asi hospital ama gumlana leidiba home asida satakhiba no haibadu sengdorakadabani madi matungda asiguma thawdok sing tawdana ba mari lainaba authority singna thabak lakhotkadabani haidi nongmai kapnakhre Ngaranumidang Tamenglong District ki manungsanba Lungkau Part 3 da lebi yum khrara ZGF ki kangbu sina nomai kapsin duna akan mamong na itek sa takri thaudu odur lanthung kya ma ta thokli adubu thaudu odur misi mina amadi aso apan nang kribra habadi press na sapsana khangmamdri amarum na thaudu osi ki matang na mapam adu ki miyam na akan mamong na condemn tawraduna mari laina ba authority sing issue osi serious oina lawduna thaudu osi da sienari besing masa khangdoktuna logwe ba thabak sing lok paikat piu thaudu the mang takraba lanthum singadu ki matik saba compensation pibiu loinana miyam gi punsi masum lanthum ngak senba ki thabak pakhet kadabani hadi santi laitana development purakpa ngamloi kangpokpi gi attack condemn tawi minister lamdam asitu santi lairaba khakta development purakpa ngamgani santi laitana development purakpa ngamloi kangpokpi district ki manung chanba lamka da khulai paibi singna miyo ani hat ki ba kaya amana soon ki bagi thaudo do akan mamong na condemn tawi haina se minister CM Khemchand ngarang force MR parade ground pangtho ki ban marfu suba Indian Independence Day thoram wa ngang la na phong thokri thoram aduga mari lainen minister na India ki masu ohung ki firal paihan baga loinana guard of honor
yungsinki loinana security for civil department youth amadi education institution singi march pass contingents kungohumdoi salam urki thauram madura minister MLA senior government officials sinju saruyaki thauram maduga mari lendana minister Yumnam Khemchand hakibada haukiba irai numit kangpokpi district gi langka da thokiba misi minagi thaudo du Akanba Mawongda kanem tawi society asigi section kudimak te laidiba miyam hanagumna ekoi masil gi marak thajanaba thamnaduna shanti oina nungsi sanana laiminana bokonasi sakot thorang thabak sing pekatna bokonabada shanti hebisi yamna tangai fataba mani central government gi maikaidigi lamdam asida shanti thamna bokonabada paikhatliba thabak thorang kya adubusu thakatpak phungdokladuna lamdam asigi miyamna shanti sokhatpa masu mapangal khanba state ama oina bokona mina saiki loinana leba asibu ning tamba phangna bohonabada freedom fighter kaya aduna kathokiba dubu singthaki lakadoriba english nganiga nifuga teret leba asina masana maromdam labs aduna malem gi lepak singi manungda mapung phana sokhat leba am oinaba central government a paikhatliba bekshit bharat ki vision adubusu mayek singna thamnaduna state asida suma ki government asina khungang amasum sar gi mafam sing yauna singi area singda infrastructure project kaya ma paikhatle haina Fongtoki JFD student wing na Directorate of Census Operation ki office ta thamjinkhri Mahiruya masukli lamda masida NRC pangthoktuna logi wangbada sangsilakhiba mitop miyancha singa si NRC hana pangthoktuna khandoklaba matung census pangthokadabani haina JFD student wing na sangsilakpa khongjanggi manungsana ngasi Imphal East ki porompat leiba Directorate of Census Operation Manipur ki office ta thamjinkhri loinana NRC update tawdringai da census pangthokpa yarui haina office solon sindana bohona bada police ka sauna mukna pathokri yamlaba mahiroi singaduna Directorate of Census Manipur ki office thomjalakhi badada office adura hanadigi ngak senduna leriba police personnel singaduna thingna bohona khibadada nakal anigi marak sauna mukna pathokibani yamlaba mahiroi singaduna office asigi gate mamang NRC update tawdringai da census pangthokpa yaroi haina kholaw kya lauduna phamjinduna lekhi gate protest thariba singadu police na stun grenade langsinduna khongjang adu thukaina bohona bada JFD student wing thomi ama sukhi duga ahum na wanda ki asok pusing adu mananak bo hospital pukatuna lekana khri khongjang adu ga mari lena JFD student wing gi convener naurem wangam bana hakibada lamdam asida mitop sing landarak tuna yalo mising lanjina duna leiringai tanja sida hayengdigi state asida census enumeration singba pangtokani haina thaurang toribisi yabangamloi masigi mayoktunga sigi khongjang asi sangsingki bani khongjang asi yamna democratic oiba mongna sangsingki bani lamdam asida haujik census pangtokpa matang sadri hensu pawmun makhatana phongdoki